आकाशवाणी इम्फाल निंगथौखोंजम सुनी न पाउ पाजरी लोक सभा ngasi Manipur Goods and Services Tax Second Amendment Bill 2015 pass tawkhre bill asi kendra gi sel thum mantri Nirmala Sitaramana ngasi nungthil khanaduna pass tawnaba sabada pukhalaki anoba bill asi Manipur Goods and Services Tax Act 2013 semdoknaba pukhalakpani mantri na bill asi pukhalakpada birodhina sabada sarangnaba thokki tungda voice vote bill asi pass tawkibani ngasi sabagi mipam hawlukpagi adaksha Om Birlana obituary reference piki amadi sabagi lekhidraba miyuisingda ikai khumnaba utki sabana Dharmendra retired Colonel Somaram Chaudhuri Professor Vijay Kumar Malhotra amasung Ravi Naiki mafamdasu ikai khumnaba utki Rajya sigi tongan relief scheme singda changjafam loduna leiriba lanjenariba miyuising khunda leita hannaba amadi masagi mayumda hanjilhanaba thabak thaurang sing paikhatnaba Rajya Sarkar na Rajya Madi Jila Thaki Oba Committee Sing Semle Sarkar gi Cherola Mana Hai Rajya Thaki Committee asi Chief Secretary na Chairman aduga Special Natraga Additional Secretary Home na Convener Oigani Masida Finance Home amasung Rural Development and Panchayati Raj Vibhag ki Commissioner Singh Member Oina Yauri Haiba Committee asina Rajya sida leiriba IDP Singh masa gi mayumda halanduna khunda leita hannabu honabada matam gi thorokpa samasya sing yengshinba sarkar gi vibhag sing gi marakta ningthina pau phongna hanba amadi apunba warep lobuna jingbagi thabak sing yengsingani cherola sina makha tana hai masiga manana jila thaki oiba committee sing su semle haiba committee asigi chairman mari leinaba deputy commissioner sing na oigani aduga additional deputy commissioner sing na convener oigani haiba committee asida DRDA की प्रोजेक्ट डायरेक्टर जिला परिषद की चीफ एग्जीक्यूटिव ऑफिसर अमदी मरी लेनब SDO सिंह मेंबर ओइना याउरी अमरोमदा कोऑर्डिनेटिंग कमिटी ऑन मणिपुर इंटीग्रिटी कोकोमी अमसुंग IDP सिंह की अपुन ममिहुत कांगबु अमना राज्यपाल अजय कुमार भल्ला अमसुंग चीफ सेक्रेटरी दा ngasi चिरोल मपीदुन IDP सिंह डिसेंबर था सिगी मनुंगदा मसा की मयुम सिंगदा हंजिल हंदुना खुंदा लेतान लेहन्नबा तक्सिनख्रे Imphal East Jilada Okta Naba African Swine Fever Tengnare Hairi Jila Sigi Additional Deputy Commissioner na Thokpa Cherol Amagi Matungina Laina Asi Imphal East Jilagi Kairau City Block Manung Chanaleba Kairau Salam Laikai Ok Farm Amada Tengnarakibani Farm Asigi Kilometer Amagi Akoibada Leba Farm Sing Infected Zone Oire Haina Lauthokre Masigi Matungina Mapamasida Ok Putok Pushin Tauba Semdoklabo Okshayon Batingle Infected Zone Manung the Laribo Ok Sing Harpagi Tabak Veterinary and Unmanned Husbandry Vibhag ki official sing na pangthok na bachirul asina khangali Manipur ngasi mioi nipan nauna dengue positive oiba thengna ki puna sample kunthranitoi test tau ki Rims Hospital da sample 33 test tau bada mioi ahum positive oi ki Zanim Hospital da mioi 33 test tau bada mioi manga positive oi ki Pradhan Mantri Narendra Modi na Ningtham mifam hodringai mangoina na paumishing da wangang bada hai pangthokadorba mifam asi matam gi oina tawdaba yadabagi tawba natte mifam asina leibaga sibu heina chakhotpagi lambida lamjingnabani mangna hai leibaga sigi sel tumgi pibam singthaningai oina fagalakli masina leibaga sibu chakhotpa leibag am oigani haibagi thajabadu bharat macha singda fawhale Pradhan Mantri na Rajniti dol singda ningtham mifam asi Rajniti dol singi yengthinabagi lanpham ohengumsi masina leibak asibu mai pakpa amasung hena chakhotpa lambi da poraknaba manglomda sangsinba mifam ohensi Rajya Sabha gi chairman CP Radhakrishnan na sabada sadasya khudimakna sabha gi niyom ngangna chatnaba appeal tawki ngasidagi haukiba Rajya Sabha gi mifamda Sri Radhakrishnan na hai sadasya singi mathaudi leibak asigi miyamgi aning apamba sing adu thungannabu honabani mangna hai ganatantra chatpa leibak amadadi miyamgi marakta awangba thakta legi hairabadi pukchel sawba wakhal taba tangai phade leibak asigi nagrik singna leibak asida achumba wayel sabha asidagi puthorakani habagi thajaba thamli makhoigi thajaba adu sabagi sadasya khudimangna kaidawnungda manghalloisi Pradhan Mantri Janjatiya Anadgram Abhiyan gi Makhada tribal miyam singye pathaurang sing paikhatnaba amadi makhoigi phibam hena phagat hanabagidamak lupa koti 13 hena kaithokre pauloi jare